Wung Tangkhulgi Areada popi Pambi Thaba Yaroi GPRN Pawasi Kanglipaki Maida Pause the Gilokachavane Wung Tangkhul reason WRT na kuan ba mapam singda popi Thaba gi thabak tawba yaroi haina Government of the People's Republic of Nagalim GPRN na akan bawapam thamlakre Ukrul Times ki pawa magi matungin na GPRN na thorakiba order aduna pallivade Wung Tangkhul reason gi manungda lairiba mari laina ba village authority sing na Hai riba reason asida popi thaba lokpana chingbagi thabak thauram amata tawba yaroi aduga order asi mari laina ba village authority na yamna section na ngang na satkadavane order asi bu thawaidrabadi sairak waina achoba fine thian bagaloina na fazin duna thamgane makoina tharamba popi pambi sing Wung Tangkhul reason gi staff singi mamangda mangta an gadavane loina na sapsaba sairak sing fangan gane karigumba order asi thawaidava amade usitaba miyoi yawravade Village authorities na khudakta GPRN da pau pirakadavani haina WTR GPRN gi secretary na thadorakpa cherolama da palli haina pawadu da Mayekkidamak na yaure Modi Leingakna Meetei lon amade Mayekkidamak Lupa Crore taragani pan Kaithokhre MP Sanajaoba pawasi Kanglipaki Maida Pause dagi lokachavane Manipuri lon haibadi Meetei lon amade Meetei Mayek asibu hena saukhadanana ba pandamda Modi Leingak asina ahanba tangkaki waina Lupa Crore taragani pan Kaithokhre haina Manipurgi waina Raja Sabagi MP wairiba Maharashtra Sanajaoba laisemba na social media da thagalakpa post amada phongdorokle post ta thagalakpa wafam asina makha tarivade Chaitharol kumbabada masagi chahi lisingani henbagi puwari leijarklaba lon amadi mayek asibu ariba matamgi haibade classical language status ta pukhanaba honavada mai pangna bagi khongthang ama naksilakle haire Prime Minister Narendra Modi na Manipurgidamak khanduna laukhalakliba khongthang asida Manipurgi Chief Minister N Biren Singhana su thagat pa phongdorokle Chief Minister N Biren na social media X handle da thagalakiba post amada masigidamak Rajya Sabagi MP waina leiriba Maharashtra Sanajaoba laisemba bu tawbima lamadi thagat pa phongdokpaga loina na Meetei lo nasibu chawkhana ba honavada natana Leingak asina Manipur da leiriba lon atai haibade Tribal isilinaw singi dialect singbo sawgat na bohonava leptri haide